ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯥꯃꯣꯜ ꯄꯥꯈꯪꯒꯤ ꯐꯖꯕ ꯑꯔꯣꯏꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯑꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯔꯤꯗꯨ ꯆꯥꯛꯈꯨꯝꯗ ꯉꯥꯡꯗꯅ ꯆꯪꯉꯛꯄꯗ ꯂꯥꯏꯖꯅ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝ꯫ ꯅꯪꯗꯤ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦꯅ, ꯅꯪꯅ ꯍꯦꯛ ꯉꯝꯗꯅ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯃꯊꯧꯗꯤ ꯍꯦꯛ ꯂꯩꯇꯕꯒꯨꯝ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯉꯥꯡꯁꯛꯏ ꯀꯟꯅ꯫ ꯃꯅꯦꯝ ꯐꯠꯇꯕꯤꯁꯤ ꯉꯥꯏꯈ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯃꯣꯂꯤ ꯈꯨꯝꯃꯤ ꯑꯗꯨꯝ꯫ ꯍꯣ, ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩꯅ ꯃꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯅꯝꯗꯅ ꯍꯣꯡꯕ ꯅꯠꯇꯦ, ꯑꯍꯜꯁꯤꯡꯅ ꯍꯣꯡꯕꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯣ꯫ ꯂꯥꯏꯖꯅ ꯃꯆꯤꯟꯗꯨ ꯑꯔꯪꯅ ꯁꯨꯝ ꯃꯥꯒꯤ ꯃꯊꯛꯇ ꯈꯨꯝꯕꯗꯨꯗ ꯄꯥꯔꯤꯗꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨ ꯅꯪꯅ ꯑꯍꯜꯁꯤꯡꯗ ꯏꯟꯁꯤꯜꯂꯦ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯉꯕꯅꯤꯀꯣ꯫ ꯅꯨꯄꯤ ꯅꯣꯏꯁꯦ ꯐꯖꯅ ꯇꯧꯕ ꯉꯝꯃꯤꯀꯣ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯂꯥꯏꯖꯗꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒ꯭ꯌꯥꯝꯆꯥ, ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯄꯥꯕꯨꯍꯣꯏꯗ ꯍꯪꯕꯤꯔꯣ, ꯑꯗꯨꯒ ꯈꯪꯒꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥ꯫ ꯄꯥꯔꯤꯁꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯥꯏꯖ ꯑꯣꯏꯕꯁꯤꯗ ꯄꯨꯔꯥ ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯃꯗꯒꯤ ꯇꯥꯔꯝꯗꯦ꯫ ꯃꯅꯦꯝꯅ ꯑꯣꯠꯀꯗꯕꯗꯨ ꯄꯥꯔꯤꯅ ꯑꯣꯏꯅ ꯑꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏ ꯂꯥꯏꯖ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯒ ꯆꯠꯀꯗꯕ ꯄꯥꯔꯤ ꯅꯠꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯪꯂꯩꯗ ꯂꯩꯕ ꯑꯣꯏꯅ ꯎꯔꯤꯔꯕ꯭ꯔꯥ? ꯄꯥꯔꯤꯒꯤꯁꯤ ꯀꯥꯂꯤꯐꯨ ꯀꯥꯟꯗ꯭ꯔꯤꯐꯨ ꯍꯥꯏꯗꯨꯅꯤ꯫ ꯄꯨꯔꯥ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ ꯄꯥꯔꯤꯁꯤ꯫ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯂꯥꯏꯖꯗ ꯈꯠꯅꯕ ꯍꯧꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯍꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯃꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯄꯥꯔꯤꯗꯨ ꯆꯥꯛꯈꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯆꯥꯛꯈꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅ ꯂꯥꯏꯖ ꯅꯦ ꯇꯥꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ, ꯏꯃꯥ, ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯄꯥꯔꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯅ ꯈꯪꯕ꯭ꯔꯣ? ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤꯁꯤꯕꯣ? ꯂꯥꯏꯖꯒꯤ ꯃꯃꯥꯗꯤ ꯈꯪꯉꯤ ꯄꯥꯔꯤꯁꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯃꯧ ꯃꯈꯨꯠ ꯆꯥꯕꯤ ꯊꯤꯔꯛꯄꯗ ꯂꯥꯏꯖꯗ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯕꯤꯅ, ꯍꯦꯔꯗ, ꯏꯃꯥꯅꯇ ꯈꯪꯖꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯣꯏꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯀꯥꯗꯤ ꯈꯪꯖꯕ ꯅꯠꯆꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯃꯧ ꯃꯈꯨꯠ ꯆꯥꯕꯤ ꯊꯤꯔꯛꯄꯗ ꯅꯆꯦꯗ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯗꯨ ꯆꯥꯛꯈꯨꯝ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯇꯥꯎꯅ ꯂꯛꯅꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯅ, ꯍꯧꯖꯤꯛꯀꯥꯟꯁꯤ ꯄꯥꯝꯗꯦ ꯍꯥꯏ ꯃꯆꯤꯟꯗ, ꯑꯗꯨꯒ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯄꯟꯊꯨꯡ ꯌꯧꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯅꯦ꯫ ꯃꯇꯥꯎꯅ ꯀꯔꯦꯝꯅꯔꯛꯂꯤꯕꯗꯨ ꯃꯉꯣꯟꯗꯅꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄ ꯄꯥꯔꯤꯒꯤ ꯃꯐꯝꯗ ꯃꯐꯠꯇ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯕꯥꯖꯤꯒꯤ ꯄꯟꯊꯨꯡꯅꯤ, ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯛꯄꯁꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯄꯥꯔꯤꯅ ꯃꯐꯠꯇ ꯁꯥꯎꯕ ꯑꯁꯤ ꯎꯕꯗ ꯊꯦꯝꯕꯗꯨ ꯃꯌꯥꯗꯨ ꯈꯤꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯎꯗ ꯃꯈꯥ ꯇꯥꯅ ꯃꯐꯠꯇ ꯁꯥꯎꯍꯜꯂꯝꯃꯤ꯫ ꯍꯣ, ꯈꯪꯖꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯡꯗ ꯁꯥꯎꯖꯤꯟꯅꯔꯒ ꯃꯅꯨꯡꯗꯅ ꯅꯨꯡꯁꯤꯅꯔꯤꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯎꯅ ꯑꯁꯨꯝ ꯐꯥꯒꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯔꯤꯅ ꯊꯦꯝꯕꯒꯤ ꯃꯅꯤꯡꯗꯒꯤ ꯂꯥꯝꯗꯨꯅ ꯙꯤꯛ ꯂꯥꯎꯅ ꯀꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯤꯅꯥꯏꯁꯤꯗꯤ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯅꯨꯄꯤꯗꯧꯅ ꯁꯨꯝ ꯍꯤꯒꯥꯏ ꯋꯥꯇꯧꯗꯨꯅ ꯉꯥꯡꯉꯦ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯀꯥꯎꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯊꯦꯝꯕꯗꯨ ꯂꯝꯕꯤꯒꯤ ꯎ ꯋꯥ ꯍꯧꯔꯤꯕ ꯑꯗꯨꯗ ꯁꯨꯞꯆꯤꯜꯂꯒ ꯐꯩꯌꯨꯡꯕ ꯃꯈꯩ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯃꯤꯅꯥꯏ ꯍꯥꯏꯗꯤ ꯅꯪꯅꯤ ꯀꯩꯅꯣ, ꯑꯩꯅꯗꯤ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯛꯇ꯭ꯔꯤ꯫ ꯀꯔꯤ ꯑꯩꯕꯨ ꯃꯤꯅꯥꯏ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯔꯗꯅ? ꯑꯁꯨꯝꯅ ꯈꯠꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯄꯥꯔꯤꯗꯨ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯃꯥꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯍꯥꯏ, ꯉꯥꯏꯈꯣ, ꯏꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯈꯤꯁꯤ꯫ ꯏꯆꯥꯁꯤ ꯍꯜꯂꯛꯄꯒꯤ ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯈꯪꯏ, ꯏꯃꯥꯁꯨ ꯀꯨꯏꯔꯣꯏ, ꯉꯥꯛꯇꯅꯤ꯫ ꯃꯃꯥꯅ ꯀꯨꯏꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯋꯥꯕ ꯍꯟꯗꯣꯛꯄꯒꯨꯝ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯅ ꯀꯔꯤ ꯋꯥꯔꯤꯅꯣ?
ꯁꯥꯁꯦ ꯍꯥꯏꯔꯤꯕꯣ ꯑꯩꯁꯨ ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯁꯪꯗꯕ ꯆꯥꯛꯈꯨꯝ ꯆꯠꯄꯁꯤꯗ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯃꯥ ꯃꯥꯁꯨ ꯈꯖꯤꯛ ꯆꯤꯡꯅꯕ ꯐꯥꯎꯖꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯑꯗꯨꯒ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯪꯒꯦ ꯍꯥꯏꯔꯤꯅ ꯍꯪꯉꯣ ꯏꯆꯥꯒꯤ ꯋꯥꯗꯣ ꯍꯥꯟꯅ ꯑꯗꯨꯒ ꯏꯃꯥꯒꯤꯁꯤ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯏꯆꯥꯒꯤꯗꯣ ꯍꯥꯟꯅ ꯇꯥꯔꯒꯦ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯉꯁꯥꯏ ꯂꯥꯏꯖꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯨ ꯃꯃꯥꯗ ꯍꯪꯂꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯂꯥꯏꯖꯁꯤ ꯀꯃꯥꯏꯅ ꯏꯃꯥꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯕ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯗ ꯃꯃꯥ ꯃꯥꯁꯨ ꯃꯥꯅ ꯆꯤꯡꯅꯔꯝꯕꯗꯨ ꯆꯨꯝꯂꯕꯗ ꯃꯆꯥꯅꯨꯄꯥꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯧꯁꯤ ꯐꯩ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯕ ꯇꯥꯕ ꯏꯃꯥꯅ ꯑꯗ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯑꯃ ꯊꯤꯕꯗ ꯏꯃꯧꯁꯤꯗ ꯇꯥꯕꯅꯤꯅꯦꯍꯦ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯆꯨꯝꯂꯕꯗ ꯄꯥꯔꯤꯗꯨ ꯁꯥꯎꯔꯝꯕꯗꯨ ꯈꯖꯤꯛ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯊꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯩꯅ ꯂꯥꯏꯖꯅ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯂꯩꯔꯛꯄ ꯃꯥꯜꯂꯨꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔꯗꯤ ꯈꯪꯉꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯕꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯃꯥꯅ ꯈꯪꯉꯤꯀꯣ ꯏꯆꯥꯅ ꯏꯃꯧꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯍꯥꯏꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯃꯃꯥꯗ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯛꯏ ꯑꯗꯨꯒ ꯏꯁꯧ ꯏꯔꯥꯡ ꯍꯧꯔꯛꯂꯝꯃꯤ ꯏꯃꯥ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯏꯃꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯥꯁꯨ ꯃꯆꯥꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯖꯦꯜ ꯃꯔꯨꯝꯗꯅ ꯂꯥꯏꯖꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯦꯝꯗ ꯏꯃꯥ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯆꯠꯆꯔꯨꯒꯦ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯅꯣꯡꯃ ꯅꯤꯅꯤꯗꯁꯨ ꯂꯩꯖꯔꯛꯀꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯆꯠꯂꯣꯏꯗ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯃꯅꯦꯝ ꯑꯣꯏꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯧꯖꯤꯛ ꯏꯃꯧꯅ ꯅꯇꯣꯝꯇ ꯈꯛꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯃꯥꯅ ꯊꯤꯟꯕꯤꯒꯦ ꯏꯃꯥꯒ ꯆꯠꯁꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯔꯛꯂꯝꯃꯤ ꯃꯁꯥ ꯈꯪꯗ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯒ ꯏꯃꯥ ꯌꯥꯏ ꯌꯥꯏꯗꯅ ꯁꯨꯝ ꯆꯠꯄ ꯇꯝꯕꯤꯔꯕꯗꯤ ꯃꯇꯨꯡ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯩꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯥ ꯇꯥꯅꯕ ꯍꯥꯏꯖꯩ ꯃꯄꯥꯟꯗ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯃꯅꯦꯝ ꯑꯩꯒꯅꯤꯀꯣ ꯅꯨꯄꯥ ꯅꯠꯇꯗꯧꯅꯅꯦ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯅꯨꯀꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯑꯁꯨꯝꯅ ꯀꯥꯗ ꯆꯪꯉꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯄ ꯂꯣꯏꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯏꯁꯧ ꯏꯔꯥꯡ ꯍꯧꯔꯛꯂꯝꯃꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯄꯥꯝꯗ ꯗꯨꯛ ꯆꯠꯅꯤꯡꯉꯤꯗꯨꯅ ꯀꯔꯤ ꯄꯣꯠ ꯊꯩꯒꯦ ꯈꯜꯂꯤꯕꯅꯣ ꯌꯨꯝꯒꯤ ꯃꯧꯅꯕꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯂꯥꯏꯖꯗꯨ ꯄꯦꯟꯗꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯗ ꯀꯔꯤ ꯂꯩꯖꯅ ꯑꯩꯅ ꯑꯩꯒꯤ ꯏꯌꯨꯝ ꯃꯣꯝꯕ ꯏꯔꯥꯟꯌꯥꯏꯗ ꯊꯩꯒꯗꯧꯔꯤꯕꯅꯣ ꯃꯣꯏ ꯑꯩꯒꯤ ꯌꯥꯝꯆꯥꯒꯤ ꯌꯨꯝꯁꯤꯗꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯗꯅ ꯄꯨꯗꯧꯔꯤꯒꯦ ꯑꯩꯅ ꯅꯨꯄꯤꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯁꯤꯗꯒꯤ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯂꯩꯔꯕꯗꯤ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯁꯨꯝꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒ ꯀꯟꯅ ꯍꯦꯛꯇ ꯈꯟꯅꯔꯛꯏ ꯃꯆꯥ ꯃꯃꯧ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯅꯦꯝ ꯆꯪꯉꯛꯇꯨꯅ ꯈꯥꯝꯂꯝꯃꯤ ꯍꯥꯏ ꯏꯃꯥꯒꯤ ꯄꯥꯔꯤꯌꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯧꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤꯕꯣ ꯃꯃꯥꯅ ꯑꯗꯨꯝꯅ ꯆꯪꯉꯛꯂꯒ ꯈꯠꯅꯕ ꯈꯥꯝꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯕ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧꯅꯤ ꯈꯟꯖꯔꯤꯕꯁꯤꯅ ꯃꯄꯥꯝꯗ ꯊꯩꯗꯣꯏ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤꯅꯤ ꯈꯠꯅꯔꯤꯕꯁꯤ ꯃꯄꯨꯔꯣꯏꯕꯅ ꯀꯩꯁꯨ ꯈꯟꯗ ꯃꯅꯦꯝꯒꯤ ꯃꯥꯡꯗ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯌꯥꯝ ꯀꯞꯂꯝꯃꯤ ꯃꯇꯧꯗꯨꯗ ꯈꯝꯂꯛꯂꯝꯃꯤ ꯍꯥꯏ ꯃꯧ ꯀꯔꯤꯒꯤ ꯏꯃꯧꯅ ꯀꯞꯆꯅꯤ ꯀꯞꯄꯗꯨ ꯇꯣꯛꯎ ꯍꯥꯟꯅ ꯃꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯏꯃꯧꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯃꯥꯅꯦ ꯉꯥꯡꯒꯦ ꯏꯃꯧ ꯀꯞꯄ ꯌꯥꯗꯦꯀꯣ ꯃꯃꯥꯅ ꯃꯥꯒꯤ ꯋꯥꯇꯥꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯀꯥꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯄꯦꯟꯖꯗꯅ ꯍꯥꯏꯔꯝꯃꯤ ꯃꯅꯦꯝꯗ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯀꯣꯟꯅ ꯑꯣꯏꯅ ꯆꯠꯂꯒꯦ ꯃꯣꯏ ꯇꯥꯗꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯁꯦ ꯅꯃꯧ ꯈꯥꯡꯕ ꯉꯝꯖꯗꯦ ꯃꯃꯧ ꯅꯨꯄꯤꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯆꯠꯄ ꯇꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯄꯥꯔꯤꯅ ꯂꯥꯏꯖꯕꯨ ꯑꯣꯠꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ
ꯄꯥꯔꯤꯒꯤ ꯃꯃꯥꯁꯨ ꯂꯩꯀꯥꯏꯗ ꯊꯧ ꯑꯃ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯌꯨꯝꯗꯨꯗ ꯃꯇꯩ ꯃꯅꯥꯎꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯁꯨ ꯉꯁꯤꯗꯤ ꯊꯑꯣꯏꯅ ꯆꯥꯛꯈꯨꯝ ꯆꯠꯇ ꯂꯥꯏꯖꯕꯨ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯀꯩ ꯈꯪꯗꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯀꯔꯥꯏ ꯂꯩ? ꯏꯃꯨꯡꯗ ꯁꯨꯝ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯒꯦ ꯈꯜꯂꯤꯕꯗꯣ ꯄꯥꯔꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯟꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗꯨ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯃꯁꯥ ꯇꯥꯅꯕ ꯈꯛ ꯍꯥꯏꯖꯩ꯫ ꯃꯁꯤꯒꯤ ꯃꯍꯥꯁꯤꯒꯩꯖꯟꯁꯦ ꯃꯥꯅ ꯈꯜꯂꯤꯕꯣ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯜꯂꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦ ꯁꯤꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯃꯅꯦꯝꯗꯤ ꯅꯠꯇꯕꯤ ꯃꯅꯦꯝ ꯁꯥꯕꯤꯁꯦ ꯈꯜꯂꯒ ꯑꯃꯨꯛ ꯀꯥꯗꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛꯇ ꯂꯋꯥꯏ ꯊꯛꯇ ꯂꯥꯛꯊꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯗꯣ ꯇꯥꯅ ꯈꯨꯝꯃ ꯌꯥꯎꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯈꯪꯍꯧꯗ ꯂꯥꯏꯖꯒꯤ ꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯕꯨꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯑꯩꯒꯤ ꯌꯥꯝꯆꯥꯅ ꯀꯧꯕꯗꯣ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤ ꯊꯣꯛꯆꯔꯛꯇꯕꯅꯤ꯫ ꯑꯩꯒꯤ ꯌꯥꯝꯆꯥꯕꯨ ꯎꯁꯤꯠꯆꯗꯕ ꯅꯠꯆꯗꯦ꯫ ꯑꯩꯕꯨ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯄꯥꯔꯤꯗꯨ ꯇꯥꯔꯝꯗꯦ꯫ ꯂꯥꯏꯖꯕꯨ ꯅꯨꯄꯤꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯣ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯜ ꯅꯨꯄꯥꯗꯨꯅ, ꯍꯥꯏ ꯄꯥꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯏꯃꯧꯁꯤ ꯐꯨꯔꯤꯕ ꯑꯁꯤꯕꯨ? ꯍꯥ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯎꯗꯕ꯭ꯔꯣ? ꯌꯨꯝꯒꯤ ꯃꯤꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤꯗꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯒ ꯂꯧꯈꯤꯕ ꯅꯨꯄꯤꯁꯨ ꯅꯠꯇꯕꯅ ꯍꯥꯏꯔꯛꯏ, ꯃꯥꯃꯥ ꯃꯁꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯏꯁꯥꯅꯁꯨ ꯌꯥꯗꯅ ꯅꯝꯗꯅ ꯂꯩꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯗꯦ꯫ ꯃꯥꯃꯥ ꯑꯗꯨꯒꯤꯗꯨ ꯋꯥꯔꯛꯆꯔꯝꯕꯅꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯄꯥꯔꯤ ꯃꯥꯅ ꯐꯅ ꯆꯨꯝꯂꯕꯁꯨ ꯑꯇꯥꯕ ꯑꯎꯕꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, ꯍꯥꯏ ꯄꯥꯔꯤꯌꯦ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯗꯅꯦ ꯄꯪꯇꯧ ꯇꯧꯒꯅꯨ꯫ ꯏꯃꯧꯁꯦ ꯀꯩꯁꯨ ꯐꯠꯇꯕ ꯏꯃꯧꯁꯨ ꯅꯠꯇꯦ꯫ ꯐꯅ ꯅꯨꯡꯁꯤꯅꯔꯛꯇꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯈꯥꯝꯗꯣꯛꯂꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯕꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯥꯗꯅꯤ ꯂꯥꯏꯖ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯃꯧꯕ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯣꯏ ꯑꯩꯒꯤ ꯌꯥꯝꯆꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ꯫ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯈꯥꯝꯕ ꯌꯥꯗ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯑꯍꯟꯁꯤꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯇꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯅꯦꯝꯁꯨ ꯇꯥꯔꯗꯨꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ꯫ ꯏꯃꯧꯁꯤꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯃꯥꯅ ꯑꯣꯠꯂꯤꯕꯅꯤꯅꯦ꯫ ꯀꯣꯟꯅꯅꯤ ꯉꯝꯃꯛꯑꯣꯏꯕ ꯃꯥ꯫ ꯃꯅꯦꯝꯅ ꯃꯄꯨꯔꯣꯏꯕꯗ ꯉꯥꯡꯁꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯀꯩꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕ ꯍꯦꯟꯃꯟꯕꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯔꯝꯗꯦ ꯑꯌꯨꯛꯇꯨ꯫ ꯃꯅꯦꯝꯗ ꯋꯥꯀꯠꯄꯁꯨ ꯇꯣꯛꯂꯝꯗꯦ꯫ ꯏꯃꯥ ꯅꯃꯧꯁꯦ ꯃꯣꯏ ꯑꯩꯒꯤ ꯌꯥꯝ ꯆꯥꯍꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯌꯨꯝꯗ ꯃꯇꯝ ꯈꯔꯗ ꯂꯩꯖꯔꯨꯒꯦ꯫ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ꯫ ꯃꯃꯧꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅꯁꯨ ꯃꯇꯝ ꯈꯔ ꯂꯩꯖꯔꯨꯁꯅꯨ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯂꯣꯏꯁꯤꯜꯂꯨ꯫ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯐꯤꯕꯝꯗꯨꯗ ꯏꯃꯧ ꯅꯇꯣꯝꯗ ꯆꯠꯄꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦ꯫ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯅꯤ ꯂꯥꯏꯖꯒꯤ ꯃꯄꯥꯝꯗ ꯃꯆꯥꯅ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯥꯛꯄꯗ ꯌꯨꯝꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏ ꯁꯥꯎꯅꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦꯟꯕꯤꯅ, ꯀꯔꯤꯅꯣ ꯃꯥꯕꯨ ꯃꯤꯑꯣꯏꯕ ꯅꯠꯇꯕꯒꯨꯝ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯑꯣꯠꯄ ꯍꯧꯅꯕ꯭ꯔꯣ? ꯏꯅꯝꯁꯤꯅ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯐꯥꯊꯔꯕꯅꯤꯀꯣ꯫ ꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄꯁꯤꯡ ꯍꯥꯏꯕꯗꯤ ꯍꯤꯡꯒꯣꯜ ꯅꯨꯡꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯑꯩꯈꯣꯏꯕꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯎꯁꯤꯠꯇꯅꯁꯨ ꯇꯧꯕ ꯑꯃꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯒ ꯊꯦꯝꯖꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯁꯨ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯏꯆꯥꯕꯨ ꯁꯤꯟꯅꯔꯕꯅꯤ ꯃꯃꯥ ꯑꯩꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯗꯨ ꯆꯠꯈꯤꯕꯒ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯅ, ꯏꯅꯦꯁꯤꯗꯤ ꯌꯥꯝ ꯐꯩ꯫ ꯃꯆꯥꯅꯨꯄꯥ ꯐꯠꯇꯕꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯏꯅꯦꯅ ꯐꯕꯒꯤ ꯏꯆꯦꯁꯦ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯕꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯂꯥꯏꯖꯒꯤ ꯑꯁꯣꯛꯄꯗꯨ ꯐꯅꯕ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯗꯨ
ꯑꯃꯨꯛꯇ ꯌꯨ ꯊꯛꯇ꯭ꯔꯤꯕ ꯃꯥꯅ ꯉꯁꯤꯗꯤ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯌꯨꯝꯗ ꯂꯥꯏꯖꯕꯨꯁꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯍꯩ ꯅꯨꯄꯥ ꯐꯕꯤ, ꯃꯇꯧꯒꯗꯤ ꯌꯥꯝ ꯂꯥꯟꯖꯗꯕꯤ ꯁꯥꯕꯤ, ꯀꯔꯥꯏ ꯂꯩꯈ꯭ꯔꯦ? ꯃꯁꯛꯇꯨ ꯎꯒꯦꯒ ꯐꯪꯗꯦꯅꯦ, ꯃꯁꯤꯒꯤ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯨꯄꯤꯁꯦ ꯍꯥꯏꯔꯒ ꯍꯥꯏꯗꯅ ꯆꯪꯉꯛꯄꯗ ꯃꯌꯨꯝꯒꯤ ꯗꯥꯔꯤ ꯀꯥꯒꯦ ꯇꯧꯕꯗ ꯌꯨꯗꯣ ꯉꯥꯎꯃꯟꯈꯤꯕꯅ ꯃꯁꯥ ꯉꯥꯛꯄ ꯉꯝꯗ ꯗꯥꯔꯤꯗꯨꯗ ꯈꯣꯡꯐꯝ ꯆꯥꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅ ꯇꯨꯁꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯇꯕꯤ ꯂꯩꯔꯝꯕ ꯃꯃꯥꯗꯨ ꯊꯣꯛꯂꯝꯃꯤ ꯃꯄꯥꯟꯗ, ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯆꯥꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯤ, ꯌꯨ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯌꯨ ꯊꯛꯆꯤꯜꯂꯒꯁꯨ ꯆꯪꯉꯛꯏꯕ ꯃꯥꯜꯂꯤ꯫ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯅꯪꯕꯨ? ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯄꯥꯔꯤꯗꯨ ꯌꯨꯒꯤ ꯃꯌꯥꯏꯅ ꯍꯥꯏꯅꯦ ꯍꯥꯏꯔꯣꯏꯒ ꯀꯔꯤꯝ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯃꯐꯠꯇꯁꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯆꯥꯅ, ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥ ꯈꯛꯇꯅꯤ ꯏꯃꯥꯅ ꯇꯥꯕ, ꯅꯆꯥꯏꯒꯤꯗꯤ ꯀꯔꯤꯝ ꯇꯥꯗꯕ ꯅꯠꯇ꯭ꯔꯣ? ꯃꯆꯥꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯔꯣꯟ ꯃꯔꯤ ꯂꯧꯐꯝ ꯈꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ, ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯝꯗ꯭ꯔꯦꯕ, ꯑꯩꯁꯨ ꯉꯝꯗ꯭ꯔꯦ, ꯀꯅꯥꯅ ꯄꯨ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ? ꯑꯁꯨꯝꯅꯗꯤ ꯇꯧꯔꯝꯗꯕ ꯏꯆꯥꯅꯤꯀꯣ, ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯁꯨꯃꯥꯡꯗꯨꯗ ꯑꯗꯨꯝ ꯂꯥꯎꯗꯨꯅ ꯈꯣꯡꯗꯨꯅ ꯀꯟꯅ ꯉꯥꯡꯉꯤ꯫ ꯃꯗꯨꯒꯤ ꯌꯨꯝꯒꯥꯏꯕꯤ ꯅꯨꯄꯤꯗꯣ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯏꯃꯥ? ꯃꯋꯥ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯣ? ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯌꯨꯗꯣ ꯉꯥꯎꯔꯕꯅꯤꯅ ꯍꯥꯏꯅꯦ ꯍꯥꯏꯔꯣꯏ ꯈꯪꯗ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯡꯊꯤꯜꯗꯣ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ, ꯏꯃꯥ, ꯃꯣꯏꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯤ꯫ ꯏꯅꯦ ꯁꯤꯗꯨꯁꯨ ꯊꯥꯖꯔꯛꯇꯦ ꯃꯇꯥꯡꯁꯤꯗ, ꯃꯥꯁꯨ ꯌꯥꯎꯔꯝꯗꯣ ꯌꯥꯝ ꯃꯥꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯊꯥꯖꯁꯤ ꯀꯔꯥꯏ, ꯃꯆꯥꯒꯤ ꯋꯥꯗꯨ ꯊꯥꯖꯗ꯭ꯔꯒꯅ ꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯕ? ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯍꯦꯟꯕꯤꯅ꯫ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯁꯨ, ꯍꯥꯏꯕꯝ ꯑꯃꯇ ꯈꯪꯗ꯭ꯔꯦꯅꯦꯍꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯩꯕꯣ ꯍꯥꯏꯔꯒ ꯑꯁꯤꯕꯒꯨꯝ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯤꯔꯣ? ꯑꯩꯈꯣꯏꯕꯣ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ, ꯉꯁꯥꯏ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯟꯃꯟꯈꯤꯗꯅ꯫ ꯍꯦꯟꯕꯤꯗꯣ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ, ꯂꯩꯀꯥꯏ ꯃꯥꯡꯗꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯅꯦ, ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯑꯇꯣꯝꯕꯤ? ꯏꯃꯥꯁꯨ ꯈꯪꯉꯤꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯁꯨꯝꯅ ꯂꯩꯔꯤꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯏꯖꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯦꯟꯕꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯟꯕꯤ, ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ ꯃꯗꯨꯒꯤ ꯃꯍꯥ ꯑꯣꯜꯂꯛꯈꯤ ꯑꯗꯨꯅꯅꯦ, ꯏꯃꯧꯁꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯨꯃꯥꯏꯅ ꯑꯣꯠꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯕꯤꯗꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯛꯂꯤꯁꯤꯡꯗꯨꯗ ꯋꯥ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅ꯫ ꯑꯇꯣꯝꯕꯤ, ꯆꯠꯂꯨ, ꯆꯥꯛꯈꯨꯝꯗꯒꯤꯅꯦ ꯅꯆꯦꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯁꯨ, ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯂꯕꯗꯤ ꯈꯔ ꯄꯤꯊꯛꯅꯕ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯦꯒꯤ ꯀꯥꯗꯒꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯀꯥꯏꯅꯕꯗꯤ ꯅꯠꯇꯦꯀꯣ ꯍꯦꯟꯕꯤ, ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯗꯨ ꯂꯥꯏꯖ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥ, ꯂꯥꯏꯖ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ? ꯉꯔꯥꯡ ꯀꯥꯗꯁꯨ ꯆꯪꯉꯛꯇꯦ, ꯅꯨꯡꯊꯤꯜꯗꯒꯤ ꯃꯁꯛꯁꯨ ꯎꯗꯦ꯫ ꯃꯥ, ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯏ ꯉꯁꯤꯗꯤ꯫ ꯄꯥꯔꯤꯗꯨ ꯃꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇ꯭ꯔꯤꯕ ꯑꯣꯏꯕ ꯃꯔꯝꯅ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯃꯃꯥꯅ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯇꯨꯗꯣ ꯅꯪꯅ ꯉꯔꯥꯡ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯕꯅꯤꯅ ꯃꯄꯥꯝ ꯌꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯄꯥꯝꯁꯨ ꯌꯥꯝ ꯁꯥꯎꯏ꯫ ꯍꯥꯏ, ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄ ꯈꯪꯕ ꯉꯝꯗꯦ ꯏꯃꯥ꯫ ꯄꯥꯔꯤꯗꯨ ꯉꯔꯥꯡ ꯃꯥꯅ ꯂꯥꯏꯖꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯉꯛꯄꯗ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯖꯔꯛꯏ ꯃꯃꯥꯗ, ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯅꯆꯥꯕꯨ ꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯅꯃꯧꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯤ, ꯍꯥꯏꯖꯔꯨꯒꯦ ꯏꯃꯥ꯫ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯕꯤ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ, ꯍꯥꯏ, ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯏꯃꯧꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯗꯧꯅꯤ, ꯆꯠꯂꯨ, ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯏꯃꯧꯕꯨ ꯀꯧꯔꯨꯁꯨ꯫ ꯃꯇꯧꯗꯨꯗ ꯄꯥꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯂꯥꯏꯖꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯕ ꯉꯝꯗ ꯍꯥꯏꯖꯩ ꯃꯇꯣꯝꯇ, ꯃꯁꯤ ꯄꯨꯝꯕꯁꯦ ꯕꯥꯃꯣꯜ ꯐꯠꯇꯕ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯑꯩꯒꯤ ꯂꯥꯏꯖꯗꯨꯕꯨ ꯊꯣꯛꯂꯛꯇꯦꯅꯦ ꯄꯥꯛꯅ, ꯃꯥ ꯊꯣꯛꯂꯛꯀꯗꯕꯗꯤ ꯍꯜꯂꯛꯀꯦ,
ꯑꯩꯒꯤ ꯂꯥꯏꯖꯗꯨꯕꯨ ꯊꯣꯛꯂꯛꯇꯦꯅꯦ ꯄꯥꯛꯅ ꯃꯥ ꯊꯣꯛꯂꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯗꯨꯝꯅ ꯂꯩꯔꯤꯀꯥꯟꯗ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯍꯤꯡꯒꯣꯜ ꯅꯨꯡꯒꯤ ꯄꯤꯕꯥ ꯑꯇꯣꯝꯕ ꯍꯩꯅ ꯇꯥꯅ ꯌꯥꯗꯕꯗꯨ ꯊꯕꯛ ꯆꯠꯀꯗꯣꯏ ꯊꯣꯛꯂꯛꯄꯗ ꯄꯥꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ. ꯍꯥꯏ ꯕꯥꯃꯣꯜ ꯃꯤ ꯐꯠꯇ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯏꯆꯜ ꯅꯨꯄꯤꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯅꯪꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯕꯨꯡ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯦ ꯎꯗꯕ꯭ꯔꯣ ꯍꯥꯏꯔꯒ ꯁꯥꯎꯅꯤꯡꯃꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯥ ꯃꯁꯦꯜꯈ ꯑꯣꯏꯔꯦ ꯍꯦꯛꯇ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ. ꯑꯗꯨꯝꯅ ꯐꯨꯅꯔꯛꯄꯗꯒꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯅꯔꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯋꯥ ꯍꯪꯂꯝꯃꯤ. ꯌꯨꯝꯊꯪꯅꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯂꯩꯀꯥꯏ ꯃꯤꯅ ꯅꯕꯥꯅꯤ ꯈꯠꯅꯕꯗꯨ ꯎꯕꯗ ꯈꯨꯅꯤꯡ ꯀꯥꯡꯗꯅꯤ ꯌꯦꯡꯉꯤꯁꯤ ꯅꯣꯏꯕꯨ ꯏꯀꯥꯏꯕ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯑꯁꯨꯝꯅ ꯑꯍꯟꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯊꯤꯅ ꯉꯥꯡꯉꯝꯃꯤ. ꯑꯍꯟꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ. ꯅꯥꯀꯜꯗꯒꯤ ꯄꯤꯕꯥꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯈꯨꯔꯥ ꯃꯁꯤꯒꯤ ꯕꯥꯃꯣꯜ ꯐꯗꯤ ꯐꯖꯅ ꯐꯖꯕ ꯅꯨꯄꯥꯁꯦ ꯏꯆꯜ ꯅꯨꯄꯤꯕꯨ ꯋꯥꯍꯟꯕꯒꯤ ꯃꯔꯤꯜ ꯇꯦꯡꯒꯦ ꯇꯧꯖꯕꯅꯤ. ꯅꯁꯨ ꯅꯨꯄꯥꯅ ꯑꯍꯜ ꯅꯨꯄꯥꯗꯨ ꯈꯪꯉꯤ ꯄꯤꯕꯥꯁꯤ ꯁꯥꯎꯈ꯭ꯔꯕꯗꯤ ꯌꯥꯝ ꯊꯨꯏ ꯍꯥꯏꯕ. ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯥꯏꯖꯗꯨ ꯈꯪꯉꯤ. ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯗ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯅꯥꯀꯜꯗꯒꯤ ꯍꯥꯏꯔꯛꯏ. ꯍꯦꯟꯕꯤꯅ ꯍꯩ ꯄꯤꯕꯥ ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯤꯒ ꯏꯆꯥꯒ ꯈꯨꯠꯊꯣꯛꯅꯔꯤꯕꯗꯤ ꯃꯗꯨ ꯅꯗꯣꯝꯆꯥ ꯑꯩ ꯄꯥꯝꯗꯦꯀꯣ ꯁꯦꯡꯅ. ꯄꯥꯔꯤꯁꯨ ꯂꯥꯏꯖꯕꯨ ꯑꯗꯨꯛ ꯄꯥꯝꯗꯕꯒꯤ ꯑꯣꯠꯄꯒꯤ ꯋꯥꯅꯤ. ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯗꯕꯗꯤ ꯇꯧꯔꯝꯗꯦ. ꯄꯤꯕꯥꯅ ꯏꯗꯣꯝꯆꯥ ꯃꯥꯅ ꯏꯆꯜꯗ ꯇꯧꯔꯤꯕꯁꯦ ꯏꯆꯜꯒꯤ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯃꯕꯨꯡ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒꯤ ꯑꯗꯨꯛ ꯇꯧꯖꯕꯅꯤ. ꯋꯥꯗꯨ ꯇꯥꯔꯕꯗ ꯄꯥꯔꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯍꯣꯏꯅꯤ ꯃꯥꯏꯅꯁꯨ ꯍꯥꯏꯔꯝꯗꯦ. ꯂꯥꯏꯖꯁꯨ ꯑꯗꯨꯃꯉꯥꯏ ꯇꯨꯃꯤꯟ ꯃꯔꯣꯜ ꯊꯣꯛꯇꯕꯤꯒꯨꯝ ꯂꯩꯔꯝꯃꯤ. ꯃꯇꯧꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯍꯦꯟꯕꯤꯅ. ꯐꯔꯦꯁꯦ ꯅꯨꯄꯤ ꯃꯄꯥꯝꯅ ꯈꯨꯠ ꯌꯥꯎꯔꯕꯗꯤ ꯅꯨꯄꯤ ꯃꯄꯥꯝꯅ ꯂꯥꯟꯕ ꯇꯥꯒꯅꯤ. ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯏꯆꯥꯁꯥ ꯃꯁꯤ ꯈꯪꯖꯤꯜꯂꯨ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯄꯥꯔꯤꯗꯨ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯕꯗꯤ ꯐꯖꯔꯔꯣꯏ ꯈꯪꯂꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯑꯁꯥꯎꯕꯗꯨ ꯐꯅꯕ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ. ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯖꯥ ꯅꯪꯉꯣꯟꯗꯅꯤ. ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯂꯣꯟꯅꯔꯛꯂꯝꯃꯤ. ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯀꯔꯤꯝ ꯈꯨꯝꯗ꯭ꯔꯤ ꯉꯥꯡꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ. ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯅꯥꯀꯜꯗꯒꯤ ꯑꯍꯜ ꯑꯃꯅ. ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯅꯤ나 ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨꯅꯦ ꯉꯥꯛꯄꯤꯔꯒꯦ. ꯑꯗꯨꯕꯨ ꯏꯆꯥ ꯂꯥꯏꯖꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯕు ꯉꯥꯛꯄꯤꯔꯣꯏꯀꯣ. ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯏꯗꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯕꯗ ꯇꯞꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯐꯔꯦ ꯃꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯃꯇꯨꯡ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯏꯕꯥꯅꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯣꯏ. ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯁꯨ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯉꯥꯛꯄꯤꯔꯕꯅꯤ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯑꯃꯗꯤ ꯂꯥꯏꯖꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯗ ꯄꯥꯔꯤꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯄꯥꯔꯤꯅ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ. ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯄꯥꯔꯤꯅ. ꯂꯥꯏꯖꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯁꯦꯡꯅ. ꯑꯩꯕꯨ ꯅꯪꯅ ꯀꯔꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯇꯕ ꯃꯇꯝꯗ ꯈꯛꯇꯗ ꯈꯪꯉꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯝꯃꯤ. ꯑꯁꯦꯡꯕ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯋꯥꯔꯔꯣꯏꯗꯅ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅꯔꯝꯗꯕ ꯄꯨꯝꯕ ꯌꯥꯁꯤꯟꯅꯔꯒ ꯃꯌꯨꯝ ꯂꯥꯛꯄꯗ ꯄꯥꯔꯤꯒꯤ ꯃꯃꯥꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ. ꯃꯃꯧꯕꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯏꯆꯥ ꯏꯃꯧ ꯄꯨꯟꯅ ꯁꯨꯔꯦꯗꯅ. ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯄꯤꯛ ꯍꯦꯛ ꯊꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯅ. ꯍꯥꯏ ꯏꯃꯥꯒꯤ ꯄꯥꯔꯤ ꯆꯠꯂꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨ ꯑꯗꯨꯒ ꯊꯣꯡꯉꯒ ꯆꯥꯅꯕ. ꯄꯥꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯄꯥꯔꯤ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯝꯃꯤ. ꯇꯥꯕ꯭ꯔꯣ ꯅꯨꯄꯤ ꯉꯁꯤꯗꯤ ꯑꯩ ꯁꯦꯜ ꯐꯪꯉꯤ. ꯏꯃꯥ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯀꯧꯕꯁꯨ ꯈꯨꯝꯃꯛꯇꯦ ꯅꯇꯣꯝ ꯂꯩꯔꯤꯔꯣ. ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯝꯃꯤ. ꯂꯥꯏꯖ ꯆꯥꯛꯇꯨ ꯌꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯐꯪꯉꯤ ꯍꯥꯏꯗꯨꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯩꯍꯥ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ. ꯃꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯆꯥꯛꯈꯨꯝ ꯈꯔ ꯆꯠꯄꯁꯤꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤꯅꯦ. ꯏꯃꯥꯗꯣ ꯌꯨꯝꯊꯪꯅꯕꯗ ꯆꯠꯈꯤꯕꯅꯤ. ꯄꯥꯔꯤꯁꯨ ꯁꯦꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯁꯤꯟꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯅꯕ ꯇꯧꯔꯤꯕꯗꯨ ꯃꯥꯅ ꯑꯣꯏꯅ ꯁꯦꯝꯕꯤꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ. ꯁꯦꯜꯁꯦ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯀꯥꯟꯗ ꯄꯤꯔꯣ ꯏꯃꯥꯗ. ꯅꯪꯒꯤ ꯈꯔ ꯂꯧꯍꯧꯔꯣ. ꯅꯪꯒꯤ ꯑꯣꯏꯅꯕ ꯏꯟꯁꯥꯡꯁꯦ ꯑꯩ ꯁꯦꯝꯕꯤꯔꯛꯀꯦ. ꯂꯥꯏꯖ ꯄꯦꯟꯖꯩ. ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯃꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯅ
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯑꯁꯨꯝꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯊꯥꯖꯧ ꯂꯥꯏꯖ ꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯣꯠꯂꯔꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯈꯪꯉꯤ ꯂꯥꯏꯖ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯣꯝꯗ ꯊꯦꯝꯕꯒꯤ ꯃꯌꯨꯝꯗꯅꯤ ꯃꯆꯥꯅꯨꯄꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯗꯨꯗ ꯏꯁꯧ ꯍꯧꯔꯛꯂꯝꯃꯤ ꯊꯦꯝꯕꯒꯤ ꯃꯃꯥꯅ ꯍꯣ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯄꯥꯈꯪ ꯑꯃ ꯏꯆꯥꯅꯨꯄꯥ ꯍꯦꯛ ꯑꯣꯏꯔꯨꯗꯅ ꯍꯅꯨꯕꯤ ꯑꯩꯁꯦ ꯍꯅꯨ ꯊꯪꯗ ꯑꯣꯠꯂꯦꯗ ꯀꯣꯁꯩꯇꯥ ꯍꯥꯏꯔꯒ ꯑꯌꯨꯛꯀꯤ ꯋꯥꯏꯔꯝꯗꯨ ꯇꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯑꯃ ꯇꯥꯕꯁꯤ ꯐꯥꯎꯕ ꯅꯨꯄꯤꯗ ꯍꯥꯏꯔꯒ ꯂꯩ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯥꯏꯔꯒ ꯊꯦꯝꯕꯁꯨ ꯆꯥꯛꯈꯨꯝ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯁꯨ ꯃꯐꯠꯇ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯕꯥꯃꯣꯟ ꯄꯥꯈꯪ ꯐꯖꯕ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯕꯥꯃꯣꯟ ꯄꯥꯈꯪ ꯐꯖꯕꯅ ꯁꯥꯔꯤꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯔꯤꯕ ꯍꯥꯏꯗꯨꯗ ꯊꯦꯝꯕꯗꯨ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣ ꯂꯩꯇꯕꯒꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯕ ꯁꯛꯁꯤ ꯐꯖꯔꯁꯨ ꯅꯨꯄꯤꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯥꯔꯤ ꯍꯣꯏꯗꯧꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯐꯖꯅ ꯍꯥꯝꯂꯒ ꯍꯥꯏꯖꯩ ꯏꯆꯦ ꯍꯦꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯅꯤꯔꯨꯈꯤꯒꯦ ꯀꯥꯟꯅꯗꯦ ꯆꯥꯛꯀ ꯀꯣꯟꯅ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯍꯦꯟꯕꯤ ꯍꯣꯏꯗ ꯂꯥꯛꯄꯗ ꯃꯥꯅ ꯐꯅ ꯉꯟꯅ ꯍꯧꯒꯠꯂꯦ ꯈꯜꯂꯒ ꯊꯕꯛ ꯂꯣꯏꯗꯨꯅ ꯍꯦꯟꯕꯤ ꯍꯣꯏꯒꯤꯗꯤ ꯃꯩꯔꯥ ꯂꯥꯡꯉꯝꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯥꯟꯖꯥꯗꯨ ꯆꯥꯅ ꯏꯃꯨꯡꯗꯒꯤ ꯍꯦꯟꯕꯤ ꯊꯣꯛꯂꯛꯄꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩ ꯍꯥꯏꯕꯅꯣ ꯏꯅꯥꯎꯕꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯃꯄꯥꯟꯗ ꯃꯤ ꯀꯧꯈꯤꯕꯗꯨꯗ ꯀꯅꯥꯅꯣꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯅꯪ ꯑꯣꯏꯔꯦ ꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯆꯪꯁꯤꯟꯗꯨꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯣꯏ ꯏꯆꯦ ꯅꯅꯥꯎꯅꯤ ꯅꯆꯥꯅꯨꯄꯥ ꯊꯦꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯆꯦꯒ ꯋꯥ ꯈꯔ ꯈꯟꯅꯒꯦꯅ ꯑꯌꯨꯛꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯕ ꯊꯦꯝꯕꯒꯤ ꯃꯃꯥꯅ ꯊꯦꯝꯕ ꯄꯜꯂꯛꯄꯗꯨꯗ ꯈꯖꯤꯛ ꯆꯤꯡꯅꯔꯞ ꯇꯧꯔꯒ ꯊꯦꯝꯕꯒꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯆꯥ ꯊꯦꯝꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯅꯦ ꯍꯥꯏꯗꯨꯕꯨ ꯍꯥꯏꯔꯣꯗꯅ ꯑꯩꯁꯨ ꯃꯇꯦꯡ ꯀꯣꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯇꯥꯟꯖꯥꯗꯨ ꯂꯩꯃꯔꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯏ ꯊꯦꯝꯕꯒꯤ ꯃꯃꯥ ꯂꯩꯔꯝꯕꯗꯨ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥ ꯊꯦꯝꯕꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯗꯣ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯎꯒꯦ ꯂꯩꯔꯝꯗ꯭ꯔꯦ ꯏꯁꯤꯡ ꯏꯃꯥ ꯍꯦꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯁꯤꯡꯗꯨ ꯁꯨꯝ ꯌꯦꯡꯉꯝꯃꯒ ꯍꯥꯏꯔꯛꯏ ꯊꯦꯝꯕꯒꯤ ꯃꯃꯥꯅ ꯏꯆꯦ ꯑꯇꯩ ꯅꯠꯇꯦꯗ ꯁꯨꯝ ꯀꯣꯏꯊꯣꯛꯂꯒ ꯂꯩꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯃꯔꯦꯝꯕꯤꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯊꯦꯝꯕꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯡꯗꯁꯨ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯏꯖꯕ ꯂꯥꯛꯑꯒ ꯄꯥꯔꯤꯅ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯍꯥꯏꯐꯝ ꯈꯪꯗ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯅ ꯍꯣꯔꯦꯟ ꯏꯆꯥꯒꯤ ꯋꯥ ꯑꯃꯗ ꯇꯥꯖꯈꯤꯒꯦ ꯑꯗꯨꯒ ꯃꯔꯣꯟꯗꯣ ꯍꯦꯛ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯊꯦꯝꯕꯒꯤ ꯃꯃꯥꯁꯨ ꯍꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯀꯥꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯗ ꯏꯃꯥ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯃꯣꯏ ꯕꯥꯃꯣꯜ ꯅꯨꯄꯥꯁꯤꯡꯁꯦ ꯏꯆꯦꯒꯤ ꯍꯥꯛꯇꯛꯇꯒꯤ ꯄꯦꯜꯂꯦ ꯁꯩꯇ ꯁꯣꯝꯗꯗꯤ ꯃꯆꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯇꯥꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯗꯤ ꯀꯔꯤ ꯈꯨꯝꯅꯤ ꯈꯪꯗ ꯃꯆꯥꯕꯨ ꯇꯞꯅ ꯋꯥ ꯍꯩꯕ ꯍꯧꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯑꯗꯣ ꯕꯥꯃꯣꯜ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯏꯆꯥꯒꯤꯕꯨ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯣ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯆꯦꯒꯤ ꯍꯥꯛꯇꯛꯇ ꯕꯥꯃꯣꯜ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯁꯤꯡꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯄꯥꯝꯗꯦ ꯕꯥꯃꯣꯜ ꯄꯥꯈꯪꯒꯤ ꯐꯖꯕꯗ ꯉꯥꯎꯔꯨꯕꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯗꯁꯥ ꯇꯥꯔꯤꯁꯤꯅꯤ ꯑꯩ ꯉꯝꯃꯣꯏ ꯑꯩꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩꯖꯩ ꯍꯥꯏꯗꯣꯛꯄꯤꯈꯣ ꯏꯃꯥ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯄꯗ ꯁꯣꯝꯗ ꯊꯦꯝꯕꯒꯤ ꯃꯃꯥꯗꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯊꯦꯝꯕꯒꯤ ꯃꯃꯥꯅ ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯇꯅꯅꯣ ꯃꯣꯏꯅ ꯄꯥꯝꯗ꯭ꯔꯤꯕ ꯕꯥꯃꯣꯜ ꯄꯥꯈꯪꯒꯤ ꯐꯖꯕ ꯍꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯍꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯦꯟꯕꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯎꯅ ꯄꯥꯎꯁꯤ ꯇꯥꯔꯒ ꯀꯔꯤꯅꯣꯃ ꯈꯜꯂꯅꯤ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯑꯁ ꯏꯃꯥ ꯀꯣꯟꯅꯅꯦ ꯅꯨꯄꯤꯗꯨ ꯊꯤꯔꯁꯨ ꯊꯤꯖꯒꯦ ꯂꯩꯃꯔꯦꯝꯕꯤꯗꯨꯗꯗꯤ ꯍꯥꯏꯔꯨꯔꯅꯨ ꯏꯇꯥꯎꯅ ꯂꯧꯔꯤꯕꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯤꯅꯤ ꯏꯇꯥꯎꯅ ꯇꯥꯔꯒ ꯀꯔꯤꯅꯣꯃ ꯈꯟꯈꯤꯅꯤ ꯑꯁꯨꯝꯅ ꯍꯦꯟꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯝꯃꯤ
ꯅꯨꯄꯤꯁꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯔꯝꯃꯤ꯫ ꯃꯇꯧꯁꯤꯗ ꯍꯥꯏꯖꯩ ꯊꯦꯝꯕꯒꯤ ꯃꯃꯥꯅ, ꯇꯁ ꯁꯤꯉꯥꯏꯗꯅ ꯏꯆꯥꯅ ꯕꯥꯃꯣꯜ ꯄꯥꯈꯪꯒꯤ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯄ, ꯑꯗꯨꯒ ꯏꯃꯧꯅ ꯊꯧꯔꯥꯅꯤꯁꯤꯡꯗ ꯃꯃꯤꯡ ꯆꯠꯄ ꯁꯤꯉꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯑꯃꯗꯤ ꯊꯦꯝꯕꯒꯤ ꯌꯨꯝꯗꯨ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯁꯨ ꯁꯣꯝꯗ ꯂꯥꯏꯖꯒ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥ ꯐꯪꯗꯨꯅ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫